ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯀꯔꯤ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃꯗꯤ ꯀꯟꯁꯄꯤꯔꯦꯁꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯄꯥꯡꯒꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯍꯪꯂꯛꯂꯤ꯫ ꯉꯔꯥꯡꯗꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯇꯨꯔꯤꯖꯝꯅ ꯍꯧꯗꯣꯛꯈꯤꯕ 5ꯔꯛ ꯁꯨꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ 2025ꯒꯤ ꯊꯧꯔꯝꯕꯨ DIPRꯒꯤ ꯖꯔꯅꯦꯂꯤꯁꯠ ꯇꯤꯝ ꯑꯃꯅ ꯀꯣꯚꯔ ꯇꯧꯕ ꯆꯠꯄꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯀꯤ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯅ ꯎꯠꯂꯛꯈꯤꯕ ꯊꯧꯑꯣꯡꯕꯨ ꯄꯥꯡꯒꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯡꯒꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯖꯔꯅꯦꯂꯤꯁꯠꯁꯤꯡ ꯑꯃꯗꯤ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯒꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯄꯥꯡꯒꯜ ꯁꯣꯁꯥꯏꯇꯤꯅ ꯁꯣꯂꯤꯗꯥꯔꯤꯇꯤ ꯎꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯀꯅꯤ ꯑꯃꯁꯨꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯝꯕ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃꯗꯤ ꯀꯟꯁꯄꯤꯔꯦꯁꯤ ꯂꯩꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯨꯅ ꯀꯔꯤ ꯀꯔꯝꯕ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯂꯩꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ Ngarang Megi Tangkun Laibakpokpong Numit 2025 Numit Asidagi Department of Tourism Manipur Government na Sindana Chatharagliba Siroi Lili Festival asi yaurunaba Manipur Government na amadi DIPR team na thakiba journalist team amabu Manipur State Transport Bus ta chatpa yaroi Manipur haiba word asi lauthokadamni haibasi karamba thawongno haibadu gawal tabida tariba mahari jimenna Manipur miyamda masigi mayek sengba wafam mayamda phongdokadabani haibasi Pangal Student Union Dhanamanjuri University na thawong asibu strongly condemn tawi loinana masibu yaningdaba phongdoi makha tarapa thawdok khudingmakta Manipurgi journalist singna amadi media team singna chatharakpa thabak thawong khudingmakta Pangal Student Union Dhanamanjuri University na solidarity oina lepkani amasung lepsu lepkhigani Manipur as a already state ama oiraba Manipur asida Manipurigi territorial integrity manungda changbada any chatpa matamda Manipur state thaba Manipur thaba asi chatpa yaroi haibasi karamba kari ground yawi haibasi India government na thadharagliba law enforcing agency amadi law and order control tawrugani haiduna laiba mafam gawal tabida taba mahari jimena public miyamda sigi matangda mayek sengna khangadamani masi kari karamba conspiracy leire kari hidden agenda leire habdu mayamgi pukningda wakhalda tatana toinana hana hanglaga laingai gi mathakchidasu amake hena hangingbagi pukningda question thokhalibasi karigino habdu miyamda singdo ani suba matamda Manipur government nasu masigi mathakta akanba action laukhat pinaba ekoigi public miyamdagi amadi Pangal Student Union Dhanamanjuri University ki maikai dagi su afam asi thamlakli haiba thawong asibu oneba Manipur governor na action laukhatuna miyam mamangda kari karanba hidden agenda lai haibadu Manipur miyamda sengna khanghanbiyu aduna tawata ragadi makha taba Manipur gi miyamna changsalakpa thabak thawong khudingmakta ekoi Pangal Student Union Dhanamanjuri University amadi lairiba Pangal Society na matungda solidarity utpa oina changsanba thabak thawong khudingmakta support tawjagani haibasi ekoi miyam mamangda si thamjari।